State asida thokliba irang manungda viral oirakiba former CM Biren gi khonjel ni haiba audio clip matek adugi full audio clip Gujarat laiba National Forensic Sciences University NFSU da thakinaba Supreme Court na laingak ta pautak pikre. Justice Sanjay Kumar na luchingba bench amana Manipur da thokliba irang asiga mari leina Kuki organization amana pikhat lakhiba audio clip matek adugi minute nifugani sangba asengba recording adu karigidamak NFSU da thadribano haina laingakpu represent tawkiba Additional Solicitor General Aishwarya Bhatti da wahang tawki. Maduda Additional Solicitor General na minute nifugani sangba audio clip adu mamang chahi gi December taraga mangada chatakiba hearing gi matungda fangkibani haibu wafam thamki. Amaromda Kuki Organization for Human Rights Trust ke Council oiriba Prasan Bhushan amadi Charwal di Sojana case asigi hearing gidamak tararak list tawkrabani. Loinana laingak na minute nifugani sangba audio adu da yauriba warol pumba khanglabani haibu wafam thamki. SCG bench aduna petitioner the audio recording adu laingak tapi na ba amadi recording adu ki chapchaba report ama NFSU na pikhalakpa yana na ba full audio adu NFSU da tha ko haina laingak ta khangan ki.